ZDU gi ticket ta Mikhal Mai Paktuna MLA oirab matungda ZDU thadokuna BJP da Chongson ki ba MLA taruk ki manungda MLA manga ki mathakta ngase disqualification case thangatkre. Senja tumza tawbagi case amaga mari leinana Manipur State Power Corporation Limited MSPCL gi Managing Director and Sarat Singh gi thangmaiban yumnam lekai gi leiba masagi yumda police na raid chathakre. Ningol Chako bukumai gi Fishery Department na pangthukadoriba nga gi melada nga kg lakh ama puthoknaba pandam thamle inkumja lisingani kunmanga dagi Manipura si nga da mipan tangdaba lamdam ama oiba ngamlagani haina Fishery Minister H Dingona phongdokre. Nong yamna kanna chubadagi Imphal Ziribam lambe National Highway number 37 gi Imphal rom dagi kilometer kuntramanga chatlaga K Sinam village amadi Laizang village anigi marakta landslide thokre passenger amadi mal puba gari kaya panduna leikre. Amadi hayeng Manipur da pangthokadoriba maigi kumhai Diwali na lakpada Governor Chief Minister amadi Luchingba kaya na miyamda yaifa paujel pirakli. IS News biring tabiri bu khoi pumna mukpu ai SILKY CHANAMBAM na daram lokjeri COVID-19 dagi ngakthuk na bu kutui na hambiu hand sanitizer sisnabiu mask kupiu fitaru ki distance tambiu yarba makai vaccine dose na kapthukpiu checkson bana pumna maki yaifa bani. Hojik pau sanduk na pizari. Janata Dal United ZDU ki ticket ta Mikhal Mai Paktuna MLA oirba matung chahesi ki September ahumda ZDU thadokuna BJP da Chongson ki ba MLA taruk ki manungda MLA manga ki mathakta ngase disqualification case thangatkre. MLA case Joykesan and Sanate MD Chavudin LM Kauti amade Thangzam Arun Kumar ki mathakta Manipur Legislative Assembly ki speaker ki tribunal da thakiba disqualification case ado Manipur Congress Committee MPCC ki Vice President Harisar Goswamina petitioner oiraga petitioner ki Maikaida Advocate Ningombam Bupenda Maitaina Council oiduna file tokibane panba yabadi hairiba MLA manga sina BJP da changlakpada BJP ki National President JP Nadda State BJP ki President A Sarda amadi Chief Minister N Birenna Delhi da harautayamna okibane. Senza tumzagi mayok tilingkat ki balok ayukta Manipur na lakholak pakesa mga mari leinana Manipur State Power Corporation Limited MSPCL ki Managing Director and Sarat Singh gi thangmai ban yumnam lekai dalaiba masagi yumda Kakching District ki SP na luchingba police team amana ngasa yupung nipal makhai ki hauduna red chathakre chakpi karong da paikhatpa 33 kV power substation da lupa koti kaya lana sisinabagi mami tabadagi lok ayukta Manipur na case asi lokhatpani haire case asi gi investigating officer oiriba District SP na luchingba team maduna kay sampata layba MSPCL officer yauna MD and Sarat Singh yumda ngasi ayuk red adu chathakibane. Case asi chathabada chechan kaya watpadagi MSPCL gi authority da putorakna ba kanghalabasu putoraktabadagi tangay fadana ngasi gi red asi chathabani haire mamang dasu lok ayukta Manipurna takiba directive amagi matung inna senza tumza tawbada chenaba MD yauna General Manager masa masagi post pahendana ba kangan kiba laikre. Lok ayukta gi directive adugi matung inna Manipur lenga ki mari lena authority na MSPCL gi General Manager anidi thabakta gi terminate tawkrabane adumoy namag and sarat ki mayokta Manipur lenga na karigumba makhal amatte gi action lokhatan na lakhibani haina pawasin haire. Inkumja lisingani kunmanga dige Manipura si nga da mipan tangdaba lamdam amoy bangamlagani haina Fishery Minister H Dingona phongdokre ngasi New Secretary Talaiba Minister gi office pangto ki bapaw gi mifam amada wafam ase maana phongdokibane Paugi mifam adu da Fishery Director H Balkrishna Susarukia ke Minister H Dingona makha taraduna lamdam ase danga marangkai na puthoktu na Fanghana buhatna bagaloy na Senmit Loan Sufagat na ba Fishery Department hotnare handak ningol sing yamatangay raba ningol chako bakumahin na lakpada Fishery Department na pangtukadoriba nga gemela sida nga kezi lak ama puthok na ba pandam thamli haiki
कोई कंपटीशन से कोई पार्टिसिपेट तौगदे फार्मर्स सिंह से सवाकना कोई 200 नंबर्स ऑफ फार्मर्स पार्टिसिपेट तौगनी है ना कोई एक्सपेक्ट तौगी अरुगा कोई हुजिक स्टॉल 115 नंबर्स ऑफ स्टॉल साननब ऑलमोस्ट कोई रेडी तौननब कोई सेम सारगा लेरे और लोइना पार्टिसिपेट तौगदे डिस्ट्रिक्ट सिंह से कोई डिस्ट्रिक्ट 13 तरुक तगी कोई लोइनमक कोई पार्टिसिपेट तौगनी अरुगा टाइप ऑफ फिशेस से योनगदोरिबसे सिदैदा कोइना मरुइना कतला रौ मेरिगल अदि ग्रास काप सिल्वर काप कॉमन काप्स नचिंबा कोई पुथोकनी अरुगा लोइना इंडिजिनियस फिशेस ता अदगी कैटेगरी दा कोई पेंबा नातोन खबक उकाबी पोरोम अदगी ngakra अदुगा मरुइना कोई सरिंग सी मैम हेना पामनबा कोई मैतै सरिंग सिजु कोई हंदक्ति हेना प्रोडक्शन से यामना पुथोकनबा हाइदना कोई कन होनजरकान अंदर कोई डायरेक्टर की पुन्ना कनो तौरकान कोई ऑनरेबल चीफ मिनिस्टर लिसिंग मखादा हाइतारे मानसे हेना पामजबा अदुंबा पायलट प्रोजेक्ट अमु ओइबा कोई सरिंग से हंदक्ति मैम सरिंग केजी 3000 हाइतारे पाम केजी अमा ताबा सरिंग से कोई 3000 मुकी किलोदा कोई पुथोकनबा हाइदना कोई सेम सागा लेजरे पाउ की मिफमद द फिशरी डायरेक्टर एच बालकृष्णन फोंदोखिबदा लमदम असिदा मरांग कायना फंगहनबगिदमक सेंटर न पाइखलिबा अनौब प्रोजेक्ट की मखादा चिंग अमसुंग तमदा nga macha thadabagi thabak kaya leptena paikhatli maruoina ngami singda khakta natana mafam chaba pat amadi pukri singda nga macha kaya thadaduna sahi anigi manungda mahai chana bahotnari haiki रौसना बिलो 1 किलो सिना लुपचनी कुन किलो अमि मथक्सिना चनी मरफू अदुगा किलो अनिगी मथक्सिना समूह यांखै योनगनी अदगी मरिगलसी किलो अमगी मखाज लुपचनी कुननी मासु अदुगा किलो अमगी मथक अमदी अनिगी मथक्सि मथनसिना चनी मरफू अमदी चहुम यांखै मा योनगनी कमन काप किदी 1 किलो गी मखादा लैबा सिना लुपचनी किलो मथक्सिना लुपचनी यांखै किलो नोंग यामना कन्ना चुबदगी इम्फाल जरिबम लंबी नेशनल हाईवे नंबर 37 की इम्फाल रोमदगी किलोमीटर 13 चलगा केसेनाम विलेज अमदी लाइजांग विलेज अनि की मरक्ता ngasi thokhiba landslide na maram oiraga lambi asida chatok chasin tawba passenger amadi mal puba gari kaya pandana leikre haire ngasi diwali kumai gi suti obina thodok thokfam da pusangadaba mechin amade labor pumnamak amata leitabadegi miyamna awaba kudongcha daba kaya mayokna ki haire मणिपुर की गवर्नर ला गणेशना दिवाली कुमाई मरी लेना मरोइना हिंदू लाइनिंग चटप लमदमसी की मियामदा याइफ पाउजल पिरकले भगवान रामना चही तरामरी बोंद लेरुरब मतुंग रावण बु माइथि पीदुना अयोध्या दा लखिबा निमित अदुगा मरी लेना पांगथोकलिबा कुमाई असना मियाम मरक्तेगी अमगा मगा नुसिनदबा लिंगजल मानदबा अमदी येकनबा खोदिमक मांगखिबा ओइरसनु लोइनना कुमाई असना लाकपदा लमदमसी दे इंग तप्पा अमदी चौखटपा पुरक पोइरसनु हाइना पाउजल पिरकले हिंदू लाइनिंग चटपसिंगी ख्वाइदगी चौब कुमहै अमा ओइरिबा मैगी कुमहै दिवाली का मरी लेना चीफ मिनिस्टर एन बिरेन लमदमसकी मियामदा याइफा पाउजल पिरकले चीफ मिनिस्टर ने मियामदा पिरकपा पाउजलदा ngasi पांगथोकलिबा मैगी कुमहै असना युमथोंग खोदिंगदा मंगाल पिदुना लाइरेंबी लक्ष्मी की थौजाल फंगबगा लोइनना पुरुप खुदिंगमक पुनसन बोइरसनो नुमित असदा मियामना बंबुला मैकापी थाबा तोक्तुना कुमहैसिगी मंगालना हराउबा नुंगाइबा पुरक बोइरसनो हाइरे दिवाली कुमाइन लाकपद वर्क्स मिनिस्टर गोविंदास कोंथौजमना मणिपुर की मियाम मरुइना हिंदू लाइनिंग चटपसिंग याइफा पाउजल पिरकले मैगी कुमाई दिवाली न लाकपद लाइरेंबी लक्ष्मीना लमदमसी की मियामदा नुंगा याइफाबा पिनबी बोइरसनु हाइना मौत मिनिस्टर युमनाम खेमचानसु मणिपुर के हिंदू लाइनिंग चटपसिंग मफमदा याइफा पाउजल पिरकले फत्तबबु अफबन खुदुम चनब निमित असिदा अखोई खुदिंगमकी पुनसिदा नुंगाइबा चौखटपा पिनबी बोइरसनु हाइना मिनिस्टर न पाउजलकले ट्राइबल अफेयर्स एंड हिल्स मिनिस्टर लेटपाउ हाउकिपना कुमायसन लाकपदा लमदमसद लेरिबा तोंगान तोंगान फुरुपसिंग मरक्ता नुंसी चानबगी मरी हेन चटसन बोइरसनु हाइना याइफा पाउजल पिरकले टेक्सटाइल्स एंड कमर्स इंडस्ट्रीज मिनिस्टर नेमचाकिब गेन अमदे वाटर रिसोर्सेज एंड रिलीफ एंड डिजास्टर मैनेजमेंट मिनिस्टर अवांगबो न्यूमाइनसु कुमायसन लाकपदा फत्तबा उहैदबा कयाबु माइथि पीदुना मिपुम खोदिमक्ता नुंगी ओइबा नुंगाइबा पिनबी बोइरसनु हाइना पाउजलकले मयांग इम्फाल के एमएलए कोंखाम रोबिंद्र नसुमियामदा दिवाली के याइफा पाउजल पिरकले
Maigi kumai Diwali ngasi India pumbada lining laison ngaloinana pangthoknari phattababu aphabana maithiba pibagi pauzal puriba kumai sibu yumthong khuding laisang amade miyam geba mafamda maira thanduna pangthoknari Numedasida maru oina Hindu lining chatpasingna lanthumgi lairembi Lakshmi gi irat thawni tawnei numedasina lakpada President Draupadi Murmuna leibakasigi miyamgi punsida nungai yaifaba purakpaga loinana sothana leriba furupsingi punsida chawkhatpa purak poirashinu haina pauzalakle Vice President Jagdeep Dhankarna Diwali kumaisibu Bhagavan Ramna Fattababu Maithiba piduna mai pakpagidamak ngasi fawba pangtuknaduna lakpane numedasina miyamgi punsida ingchikpa tangdulay taba punsiyama pinabiboyrashanu haina pauzalakle Prime Minister Narendra Modi nasu maigi kumai Diwali na lakpada laibakasigi mipum khudingda nungai yaifaba purak poirashanu haibaga loinana miyamda afaba nungaiba Diwali amo ohelasi haina yaifa pauzal pirakle Imphal gi Mantrapukridagi hidak mana toina chaba masagi jahi yankai nitoi suraba nupama oi thangba khajai gi manungda cancer form tawraktuna fibam sokna leiruraba matungda Dr. A.K. Ibohal, Head of Department Plastic and Reconstructive Surgery, RIMS Imphal, Dr. P. Manisana, Dr. L. Loken, Dr. Nihar Sinam, Dr. Manis Raspurohit, amade Dr. C.C. Elangbam gi team amana Hauki October tara mapalda oral cavity manungdaleiba tumor ado mai pakna lauthokre Nauna Saba Modular Operation Theatre da pung Nepal changna chathaki operation to the Professor S. Sarat Singh, Dr. T. Hamzat, Dr. M. Brajagopal, Dr. I. Joysankar amadi Dr. Anita Gurungna Indonasal intubation pangtoktuna patient pu yangsanki haire Sangai Festival ki puwari da ahan boina Manipur lenga ki Tourism Department na sinduna Kolkata da Sangai Festival English ngani kunithoi ki curtain raiser ki thoram pangthokre Kolkata gi Salt Lake City Center da pangthokkiba thoram aduda miyoi kayana saruk yakiba loinana thoram gi saruk amoina Manipur gi tour operator kayana sinduna buyer seller meet amasu pangthokki loinana Manipur gi inak khulaba culture traditions heritage handloom handicraft indigenous sports amadi music ki matangda miyamda uba fanghan ki haire Mathang thagi tang kun mathoi dagina kontra fawba Manipur gi tongan mafam da pangtu kadoriba kumai asiga mari leinana lamdam asigi oiba yelhau khangpok san kontra mari Manipur gi iyong gi pothok ki fashion show Sangai run indigenous cultural program night tourism mukna yubilakpi sagol kangjai na chingba thoram kaya pangthokane Manipur da haukiba pungkun mari da miyoi ama COVID positive oiba thengna ki bagaloinana positive oiba ki chang chada mari dastik Nepal oiki active case masing ku Nepal da hengat kre COVID command control room dagi thadorok report ki matung inna laijada se dagi miyoi ama talaina se dagi naba fagat pathengna ki de fagalakpa ki chang chada mari futara Nepal dasmik mari dahan takre Manipur ngasi fawbada punna miyoi lakh taruk lising yangkai mapal jamrikun mapal COVID test tokibagi manungda COVID positive oikiba miyoi punna lakh ama lising kontra mapal chanipal hongfu mapal sukre laichada sina maram oiraga miyoi leitaba yaukide amade lamdam asada laichada sina maram oiraga leikidaba apun mamigi masing lising ani chamanifu mapal de leire Haukiba pungkun mari da India da nauna miyoi lesingama chahum kunithoi COVID positive oire leikidaba migi masingna marini Pagalapagi chang chada marifutara Nepal 10 taruk oire apunba confirm case na koti mari lakh nifu taruk lising nifu mari supna taret yaukre Active case na lising kunumdoi chama marifutara humdoi ne lainasa na maram oiraga leikidaba migi masingna lakh mga lising kunipal chamapal humfutara taret ne lainasa dagi naba faduna research tokiba migi masingna koti mari lakh nifu lising marifutara matoi chamapal taruk ne lainasa dagi ngaktok na ba vaccine kapthokiba apun mamigi masingna koti chani taramapal lakh yangkai taruk lising nifu matoi chanipal taret henkre Malem gi oina COVID laichet na Khwaidagi hen sohalaba laibak singi manungda USA na ahanba India na anisubada amade France na ahum subada leire Awanupok state ki oina Assam na ahanba Mizoram na anisuba amade Manipur na ahum subada leire
Scheduled Drive Demand Committee of Manipur SDDCM na Mitei Meitebu Scheduled Drive ki list chalhanaba changsiliba khongjang asigi mayokta all tribal students Manipur adsumna wafam kaya yauba chena manga panba memorandum ama Manipur Hills Area Committee ki chairman Dinganglung Gangmai de Pesenkre tongan bu point taret yauba memorandum adugi matung inna Chahi lisingani henbagi awang batagi puwari lairak laisuda state asigi ate schedule drive kayadagi mitoi mihen liba mitei maitai na matok karamna schedule drive ki lista changadori bano haipa wafam yauna India ke constitution na pibagi matung inna mitei maitai na schedule drive ki lista chanbada wahang kaya hangle SDDCM na changsalak liba kongjang asida tampaki miyam giluchingba kaya yauna MP laisem basana jawbana saugat pagi matangda wafam kaya palle Loinana Hiramasagi Matangda Hill Areas Committee ki Chairman ama oina kutingzanaba charoladuda palle. Manipur gi nupis singna ngalingai matamdagi leibak asigi sanmitlonda achoba thaudang lauduna lakli haina All Manipur Women's Voluntary Association amawagi Secretary Khatrumayum Suzatana Fongtokre ngasi Konungda leiba Maharaja Chandrakirti Auditorium da pangtokhiba All Manipur Women's Voluntary Association amawagi Kuntra Humdarak suba Mapokkumon Tauramga Mari Lainana, Khatrumayum Suzatana, Wafamasi Fongdokhibane. Tauramaduda, Manipur University Professor Toizam Tamfa, Poirei Laimarul Meira Paibi Apun Balupki President, Longzam Mem Chobi Amadi All Manipur Women's Voluntary Association Amawagi President, Wai Kunzaranina, Atoiba Mitunglan Singoina Sarukiyake. Khatrumayum Suzatana Makataraduna, Lamdamasigi Chiraba Tanja Sida, Iramdamasigi Nungsiraba, Imaibel, Ichilinao, Ibungi Posingna, Wakal Taminaduna, Stedasigi Watok Macha Singasi, Tingnabot Nasi Haiki, Apun ba ahong ba Manipura mapurak na buhat na bada, hanbalay tabat taunagaloy na nahot na minasi habawafam su tamki. Asida watok di asuki matik yangkre ngangkhaigi ito mian janggi taning lambida misang dikai naibigi wi hakkan bigi mangsil alabanaki adubu punama se amukta samarana kenaraba wesan maraba sansinadi amata oiba ngamdari karamba ihona hana sattadagi haiba khandopasu matam oiri Manipur Kunai ba achumba maikai da pubada achoba thaudang loriba drama gi platform asi miyamna nauhona samgat pamathau tare haina Works Minister Govindas Konthauzam na Fongtokre wafam asi Manipur State Kala Academy Ifal amadi Langmaidong Dramatic Union anina sinduna pangthokiba nifutaruk suba kha Manipur Drama Festival gi award yentokpagi tharamda haikibane Langmaidong Dramatic Union gi hold pangthokpa thawramaduda Minister Govindas na makha taraduna Drama na kunay sa dileri ba miyambo matamatam gyoiba pauzal kaya pidina miyambo wakal tahanbada achoba thaudang lawre maroina education gi mangal mapungfa na fanghodra ba miyoy kaya da drama gi medium assisizanaduna makhal kaya gi kanaba piri adubo asigumba kunay da kanaba piri ba drama gi platform asi lamdamasagi mafam kaya da sitharakpagi mami ama tarakpasi afaba khudam natte maramasina drama na piri ba kanaba kaya si miyamna khangduna Sitharuraba drama gi ihawasi nauhona samgat pamatam oire ngasigi thawramaduda Education Minister T.S. Basanta Kumar Hairo Kendra gi MLA Dr. T.S. Radeshyam amadi Hiyanglam Kendra gi MLA Dr. Y. Radeshyam yauna maroiba miyoy kayana saruk yaduna festival asigi tongan ba manamatum sing suyen thoki drama asidi manadabaka king khuyang tongpo hai tangsumna King Huyang Toksina, Lana Mamuraga, Masina Halapa, Masina, Mayunda Halapamatamda, Magi and Heroic Poiva Ears. Other than Lapa, me, Amsina, Royal Families, Mamachida, Mio Kraturo Madu, Ito, the dramas for Ponena, the Mina, Wari, and then Yana, a big bummer, the Horopone, we see, other than a site of one Habiba, reviving a parent your air, I could put the most of Doroga, Koya Silva. Drama si bagi matok tay Nauriya pakhang lakpa kendra gi manung chanba hawa marak irom leikai dileba Laisram Tanu Devi apokpa leikidraba asokna haukiba October 12 gi ayukpung mapalom tabada pukrida takibi manaunupi kanna bohonabada masa leikidabagi thaudokpu nungaitaba fongdoktuna amade imungyawabada sarukyabo oina like minded group LMZ gi general fund gi Kungfutara Matoy Suba Tengbangoy na lupa lising tara mateng pangkri haire.
District Health Society Kakching Nasinduna Global Iodine Deficiency Disorder Prevention Day Palan Thoram ngasi Kakching Kunyai Lekai Deleba Micro Diagnostic Center Kakching da Pangtokre Thoram Maduda Chief Medical Officer Kakching Dr. T.S. Rajan District Family Welfare Officer Soiriba District Immunization Officer Dr. Hobom Surjit Kumar Urban Primary Health Center Gi Medical Officer in charge Dr. P. Robin Amadi PHC Palelgi MO in charge Dr. K.H. Gopesor Namaroiba Mitung Singoy na Sarukyaki. Health worker Amadi Asa worker Singna Sarukyado na Pangtukiba Taramaduda Iodine Yauba Tumchaba na Piba Kanaba Singi Matangda Wangang Kibagaloy na Asa worker Singda Miron Binupi Singdagi Hauduna Yum da Chanariba Tumda Iodine Gichang Kaya Yam na Yauribagi Haibakang Naba Hidak Singyen Toki. Ministry of Health and Family Welfare MOHFW State Government, the Indian Council of Medical Research ICMR Amadi, World Health Organization WHO na hypertension, raised blood pressure ga mari lainana. Matam chada na siba yauriba kaya sa daging aktok na pandamda haudok liba India Hypertension Control Initiative IHCI Project Taubal District ki oinasu Healthcare Center Mari Haibadi CHC Yaripok PHC Charangpat Health and Wellness Center Wangkem Amadi Health and Wellness Center Bengida Ngasidagi SMO Dr. Mutum Bikram Amadi ICMR gi Senior Supervisor Akoizam Sonam Devi Sarukyadana launch tokre SNANM CHO Amadi Asa Worker Kayana Sarugyaduna Hypertension na Narabamyo Singda IHCI gi drug lem na fanghanba Hobagi Tauram Adugamari Lenana Hypertension gi matangda ICMR gi Senior Supervisor Akoizam Sonam Devina Hypertension gi matangda Miyamda Awareness Piki Amadi PHC Charangpat ki Koibadalayba Miyoy Kontra Romda Hypertension, raised blood pressure, check to bagaloinana, hidak singsu, lem na yentoki. Distress ki ahan bagi oina hudok liba center Maria Sida, miyamna, hypertension nga mari lena basing check to binaba amadi, hidak langtak singsu, lem na law na bapil tawrli. Manipur lainga ki cabinet mi famamana Manipur gi mafam kharadagi yu sungba yon bagi lairamba ting malauthok na ba law ki baware padu hanto kadabani haiduna Coalition Against Drugs and Alcohol kada madilamda masigi tongan ba imalup sina chatharakpa Democratic or Bakongjang singi sarugamu oina ngarang Nongchup Kameng amadi Mantag Village tamiyamna wakat mi fam pangtokre Imphal West District ki manung chanalaiba Nongchup Kameng da All Manipur Women Social Reformation and Development Samas, Nupi Samas, Nongchup Kameng, Nupi Samas, amasung kada Imphal West District Committee kapuna kutsam na duna. Laingak na yusungba amadi yon bagi ayaba piki bawarep handok haiduna miyam gyo iba wagat mifam pangtoki. Pangtoki bawagat mifam aduda sarugya ki bamiyam na yaning da bukhalaw kaya lauki nakalamaramda Kakching District Manung Chanba Mantag Village da All Manipur Women Social Reformation and Development Samas, Nupi Samas, Mantag Village Authority, Women's Society, Mantag, the Taubal District United Women's Development Organization, Taubal Ima Amasung, Kadaga puna kusam nadana, Manipur da yusungba amadi yon bagi ayaba piba yaroy haidana miyam gyoiba wakat mifam pangtoki. Modern College Imphal Department of Botany na Sinduna Science and Technology Interventions for Societal Development haidiba topic asida nongmagyoiba state ki thakta seminar ama pangtokre ngasi ayuk pung tara taba matamda college asigi lecture hall da pangtokiba seminar aduda Modern College Imphal ki principal Dr. O Premila Chanu Modern College Teachers Association ki president in charge LK Thanmi IQSC Modern College Imphal ki coordinator and Bhuvan Singh Amadi Vibha Vani India Manipur chapter ki president Dr. CH Brazakishona athoy bamitung lan singoy na sarukya ki Modern College ki Department of Botany ki HOD Dr. M Thoibina ngasi pangtok liba seminar asina lenga ki Senmilonda kana ba purakpada natana hawgalag liba angang singna koy bagi chakwat tharang ki maramda hena bab tahanduna afaba miyoy amamam oirakpada mating pangani haina phongdokhi. This seminar is something related to our development of state economy in one sense. The name of the seminar itself tells us that it means the scientific interventions for societal development. This program is conducted in collaboration with Vibhavani India Manipur's chapter, and according to their theme, development of this society should be based on the grassroots level.
Protection and Preservation Committee Manipur PPCM na paring 9 chatharakpa kaitel sindi yengsin khongchat ngarangsu PPCM convener Maibam Bisesor na luchingduna thomi singaloina na wahengbam laikai paring da famliba konlik yoliba singna hauze matau karam na yoli mamal kamdaw na lepi haibina chingba kaya yengsinkre lakliba ningol chako bagamari lena na miyam na leiba lakpada pot yoliba singna yoningba mamalda yonba areppa Mamalda yonba arepa mamal leitana yonba tengnaraki hairi PPCM ki thomi singna mitop saraka mamal kaya hangbada makhoi gi mamal sing dukan singna panghai da haizin ba tengnaraki kharana wet on laga yoli kharana wet on the bida lepning ba mamal da yonba receipt aseng ba kaktana chezam amada iraga receipt ni haiba piba yaubana Lengak takagada GST kahandre dukan fam liba singa PPCM thomi singa warisana bada wet and measure department su chahiyamada amuk tang dige hena lakti haire hairiba department asi miyam gi yenglaga mathau ningthina tawhaning bagi apamba PPCM na phongdorakle dukan fam liba singna dukan gi maming thabiyu yon liba pot singi mamal phongna miyam khangna thetpiyu haina awareness piramki hairiba wahengbam leikai paring da fam liba dukan sing asita natana atei mafam sing da fam liba dukan sing da su PPCM na yengsin khongchat chathaki gane consumer ga mari leinaba wet and measure department na PPCM gi mateng pangbiduna awon ba kanglaipak pot sai tangdaba pot yan yondaba expiry ba pot yondaba quality leiba pot tamak yonba mafam amo ohenlasi haina phongdorakle Imphal East District Manung Chanba Kurai Larigeng from Laikai the Laibiramba Laisram Rigan Chahi Kuntranipalna Masagi Anaba Manamaram Oiraga Haukibo October Tara Mapalda Imphal Gate North Il Sitalaiba Ras Medicity the Manung Matam Chatan Laiki Dabada Coalition Against Drugs and Alcohol Kadana Tamoy Sokna Awaba Fongdok Pagaloina Mahaki Imung Manungna Mahakpu Kaina Bagin Nang Horib Awaba the Susaruki Azari Haina Pauzelakle Laisram Riganasi Imphal Nungtigi Fongba English Pauche, The Morning Bell gi sub-editor oina thabak tawrambane. India Meteorological Department IMD na cyclone Sitrangi chaitheng na maram oiraga nonglai nungsit ki ayang basi ngasi pung de kilometer marifitara degi chama fawboy gani haire akan ba nonglai nungsit asi hayeng ayok Bangladesh ki Tinkona Island amade Sanjupta lakane cyclone asi ki akan basafuna maruoina samudra mapan leiba Sundarban gi mafam sing amade Bangladesh te sokhan gani haire cyclone asi na pirak pasafuna ngasidagi hauraga Arunachal Pradesh Assam Meghalaya Mizoram amade Tripura da akan ba nong chuba hauragane hairiba state sing asida National Disaster Relief Force NDRF na Jackson Tarang lokat na basem sabaloy kre Army amade Navy ge rescue team sing standby da tamkre Tamenglong Battalion na Headquarter 22 Sector Assam Rifles IGAR is committing makada Diwali kumay gamari leina ex-serviceman singi manakta chetuna atum ahaw kudol tamkre Tamenglong District manung chanalaiba Army amade Assam Rifles sa tabak tawramba hauzikna tabak tagi pothakraba singbu na duna atum ahaw kutsinabagi tawramadada Tamenglong Battalion ki commander na makhoina leibak kidamak kathok pagaloina na pangtok lamba tawdang singbu thagat ba phongdokhi Paugi maragtat na break amatang lausari. Sky Hospital News Bulletin. Egiming kim na ichan pagiming na thamboy chum misaw chahi pamaga thadara sure. Aduma piklingai degi adum yam nagale hospital atopada chatpaga na ma heart se horame moina surgery tawo haira eva akhoi relative amana si Sky Hospital sida chatlo hai adu akhoi lakpakanda asida surgery na tabida PDF device closer su tawba yai hai aduga ngarang tawe aduga hojik ma masa su khinge thabak su khedre Dr. Shyam Kishore ga atai staff sing moina pibiriba service se yam pele open heart surgery to bagi mahutta device closure to bi base yang nungai jai breaking matung na taramok chiri makataba pau pizari
Prime Minister Narendra Modi na Kargil da chatuna thauna faba lanmu singaloina na Diwali kumhai pangtok pagaloina na lanmu singdayai fa pausal pikre Kargil da leiba Armed Force ke members singawari watai sanaduna leiba miyamna lanmu singna thazabat thambana leiba ga si hingbani haina Modi na fongdokhe Prime Minister Narendra Modi na makata na fongdokhi bada anoba India magi manglan mangliba si leiba khaktamakinatte Anauba India se dat kathokpa nungsiba thauna pandam lingzel amade haisingba yaure Malem da semlakiba civilization kodingmak loiba naiki adubu India di tangka kodingmakta awab kodingmak mayok naduna amuk han hingat pangamba lamdam amani haina fongdokhi हमारी सेनाओं के पास सामर्थ्य भी है रणनीति भी है अगर कोई हमारी तरफ नजर उठाकर देखेगा तो हमारी तीनों सेनाएं दुश्मन को उसी की भाषा में मुंहतोड़ जवाब देना भी जानती साथ Hauzik sanabagi pau lobirasi Gujarat na yumbu eraga hokibu September 18 dagi hauduna thasiga taranithoi fawu pangthokiba 53 suba National Games ta gold medal lawrakiba Manipur gi nupi football team bu thangmaiban SILKY MLA KH Joykisan sinduna mahaki sanglenda chamlaba thoram amaga loinana kudolpot kutsanaduna pukning thawgatkre thoramadu da wangkai SILKY MLA TH Arun Kumar amfagi president M Ratan Kumar amadi KH Joykisan atoiba mitunglan sangoina sarukyake Thoramadu da state ki mahut sinduna sana ki ba Sanaroy Singh team coach amadi manager galoinana atay official singh da sukudol tamke Thoramadu ga mari leinana KH Joykisan na football masana si chawkat na buhat na bada angam bathaudang lauri amadi tung da sulaw ki gani haina fongdok laduna Manipur gi leiriba minister MLA amadi social worker na chingba pukning pukchel chawrba singna sports ki discipline amagi diet launa si haina appeal tawke MLA TH Arun Kumar na thoramga mari lenina fongdokibada Manipur asi sana khotnabada talent yamna leiba amadi inborn quality yauzaba sanaroi oibana makoibu support tawduna platform ama sembiba matamda sports discipline kaya da mai pakpa oirok hauzik leiriba sanaroi singbu support tawbiragade hauzik leiriba stage asidagi hena wangkhatpa ngamgani hairi Manipur Horse Riding and Polo Association na kangalakpagi matungina hauzik chathariba 53 suba N Hajari amadi Dr. Tombi State Polo Tournament inglisangani kunithoi nongchingi fibam namaram oiraga makataba notice ama thoktriba fauba yeithokle haire All Manipur Football Association is sinduna hauzik chathariba kumukcham ingocha memorial taramanga suba Manipur State League ane suba amfa cup A Santa Mite Memorial tarahomde suba Senior Women's Football League amade Khelo India State League for under 17 girls ki match sing thasi ki kuntaret fauba Diwali amade ningol chaku bugi yenglaga yeithokle haina amfana charola madak kanghalakle Amaromda Silong na yumbu oiraga North East Olympic Association ki meeting makada sa tagadoriba ni suba North East Olympic Games ki football masanada sarukyanaba state ki team same krehaire state ki team da sarukyanaba khalaba sanaroi singadudi goalkeeper da S Jetli U Robertson amade Sajamang Kipgen defender da L Thoiba and Vinod Khana Dengmai Maisulung Wanglar Monsang L Awungsi Thangkhanlen amade Ninglum Sang midfielder da Tongmin Sai Kipgen Lina Ngoru ke Angamba N Sanjoy Semi Simre Haukholen Kipgen amadi N Suras forward ta Luntinlal Jo Saigomang Dongal amadi Manglian Thang Simteni Kalaba Sanaro Singna Thasigi Kuntaruki Ayupung Mapal Tabada Masamasagi Kid Singaloina Lamlong Tongkong Artificial Turf Ground report taunaba kanghalakle Manipur Kang Association na sinduna thasig anidagi kang kutaranipa na group taruk ta saruk yaraga ibudaw pangalba kang sang kundrak pamda sa tarakliba humpu mga suba Sir Churachan Singh ke CSI CBE Memorial League kam knockout kang tournament ki nga sisana ki ba match ta singzamay e kang kutna yay school e kang kutpo panzal tara nipal da mighty bapikre sa tarakliba tournament na sige haying match layroi thasigi kuntarukta CRC kangkut kundrak pam amadi yay school and kangkutna sanaragane
Manipur University Sport Committee Kanchipur ki meeting makhada Moirang College na singduna thasi ki Nepal digi team kun taruk na saruk yadana college asigi ground da knockout basis chatarakhiba A Pratap Singh Memorial Manipur University Inter College Football Tournament Inglisingani kunithoi Moirang College na winner oibaga loinana Chahi ahum thangna winner oibagi hat-trick ki trophy fangkre ngasiloisin bagi final match oina Churachandpur Reverend College amade Moirang College anina sanakibada Moirang College na ani suino da mighty bapidana trophy asaki mapu oike ngasiloisin bagi thoramadu sai gi Deputy Director Donacharya Awadi L Ibomcha Moirang College ki Principal Kurizam Zugindro Churachandpur Reverend College ki Dr Ken P Tombing Principal Reverend College Sarukyaki Thangta Day Observation Committee na ki marks ki meeting makhada thabu mama chupna Thangta for an ethical way of living haiba pandam da sathariba taramasi ki ngasi mapal ni janma numitta yangang pokpida leiba Emmanuel English Academy da awareness program ama pangthukre ngasi ki thoramadu da saruk yaki baning thousand Azit Kumar Mangang President ki marks na Apaba kunai amo ohen bada intalak liban naharol singi thaudang asuki matik chawi maramasina ahan bada kunai sige haurak lon khangba basi yam tangai fadaba amo oire ai koinai ko gi kunai sige hauna lon chat yumban lon lining lon laingak lon asina chingba singasi mun na hana tidok tu na khanglaba matam data isagi haurak fum khangba badu oigani hairiba singasi khanglaba matam adu tada irai pak iramdamasi budung sibagi wakalon poklaktuna kunai sige afaba achumba made mikok tungba kunai amo oining bagi khaurang ba adu poklakani amasung kunai sige damakta chapchaba tunglam chat ki poramadu yat pangamlakani haina fongdukhi ngasi nong magyoy ba ay ngasagi pau lobirasi Ngasi Manipur da khwaidagi sabagi chang asi degree Celsius kun 10 mapal oiki khwaidagi ingbagi changna degree Celsius 19 10 taruk oiki nungsita yawba ising manilgi chang ayukta chada chama amade nungtilda chada chama oiki nungzugi chang chada millimeter nifumatoi 10 mapal oiki loisilak pada marubi pausing amukha napizari Janata Dal United ZDU ki ticket ta Mikhal Mai Paktuna MLA oiraba matungda ZDU thadotuna BJP da Chongsin kiba MLA taruki manungde MLA manga ki mathakta ngase disqualification case thangat kre Senza Tumza Taubugi case amaga mari lenana Manipur State Power Corporation Limited MSPCL ki Managing Director and Sarat Singh Thangmai ban yumnam lekai da leiba masagi yumda police na red chathakre Ningol Chakobu Kumhai gi Fishery Department na pangthukadariba ngagi melada nga kezi lak ama puthok na bapandam dhamle income jale singani kun mga dage Manipur si nga dami pan tangda lamdam amo oibungam lagani haina Fishery Minister H Dingo na fongdokre Nong yam na kanya chubadagi Imphal Ziribam Lambi National Highway number 37 gi Imphal Romdigi kilometer kuntra mga chatlaga Kesinam village amadi Laizang village anigi marakta landslide thokre passenger amadi malpuba gari kaya panduna laikre Amadi Hayang Manipur da pangthokadariba maigi kumai Diwali na lakpada Governor Chief Minister amadi luchingba kaya na miyamda yaifa pausel pirakli Ngasigoy na sandok Bias News matanga sa Deloy Sinjari iding tabiri busing bamukahana